Department na Leptana Chatharakpa Drive ki Manung Channa Thoubal Forest Division ki Manung Channa KAKCHING Forest Range ki area da LEIRIBA Pat SINGDA Drive CHATHADUNA UCHEK FANABA THAKLAMBA LANGSING FAGATKHRE AMADI PALLEL ki area da wild meat YONBRA HAIBANA CHINGBA sing check TOUKHRE KAKCHING Forest Range dagi fangba pawasina hai ngasi anganba ayuka Thoubal Forest Division ki DFO Dr. L. Jesli amadi KAKCHING Forest Range ki Range Officer Huidrom Sundar gi meeting makada Pallel Bid Office ki Bid Officer Namairakpam Bikramjitna Luchingduna KAKCHING Range amadi Pallel Bid Office ki staff singna Lausipat Khongjangda Drive Chathakibaga loinana UCHEK FANABA THAKLAMBA lang ahum laukhat ki hairi Range asigi Manung Channa LEIRIBA Komnao Pumlen Pat amasung Arong Nomaikong wetland area singdasu ngasi ayuk Waikong Bid Office amadi Wangu Lamkai Bid Office ki staff singna Drive Chathakibaga loinana UCHEK FANABA THAKLAMBA lang ani fagat ki hairi Nakalamaromda lamlaki sa UCHEK phaduna amadi hatuna yonbagi thabak chathare haibagi akaknaba pau fangbadagi KAKCHING Forest Range amadi Pallel Bid Office ki staff singna Pallel area gi Tuisimi Aimol amasung Khangsim Bazar da wild meat YONBRA haiduna check tobagi thabak su chathakre hairi ngarang su KAKCHING Forest Range ki Range Officer Huidrom Sundarna luchingduna KAKCHING Range amadi Pallel Bid Office ki staff singa loinana range asigi vulnerable area singda patrolling satuna illegal transportation amadi wild bird hunting tawbusing check tawki hairi